Tampaki district mari dang se ayu angan bada security force na chatakiba thibahumba gi thabak amada masing yamlaba khusukulai kaya yauna nongoi maru bom sing amadi pokhai be aba machak matung kayamrum fagat pangam krai Inkum jalising adi mari July tara mangada Kangla gi nongchuk hojanga imar tarani thoina afaspa gi miot minai gi mayuk da sanction kiba fi thongdaba khongjang adu boni sing duna chahi guding gi pangthok tuna lakba anti-repression day gi thorom pangthok krai Mayang Imphal amadi Wabagai Assembly constituency ga fauna gadaba haibong makhong khul ani samnaba Imphal Turel mathakta saba hauramlaba Belly Bridge asi loisindaba tarabadi miyamna khongjang changchilagani hairi Tongan ba mafum singda hangliba relief camp singda leiriba IDP sing asi gi tongan ba portal ama semnaba ngarang Imphal gi Rajbaban da fam kiba review mi fam amada puthokna kanakrai Amadi exam 4 gi Sundrangi khongchat ta yauruba India gi astronaut Subanshu Shukla amadi mahaki khongloi sing hojik ne hakki mamangda malemda tunglar krai kurumjari ISCOM media news meng tabri busung bai tom thingan mena taram nok sabga loinena hojik pungja si pawu gi pawu bijari loinena Nasi nimidang pung teret ki pau technical gi uiba khudung chada bana miyamda pau fangan ba ngamja ki drai masigi damak ta ISCOM gi maike degi nongai ta phongduk sari Manipur gi Tampaki district singda ngasi ayu angan bada security forcing na chathakiba thiba humba gi thawak amada masing yamlaba khusukulai kaya yauna nongoi maru bom sing amadi pokhai be aba machak matum kaya marum fagat pangam khre hariba khusukulai sing Kusukulai sing asi maru ina Imphal East, Imphal West, Thawal, Kakching amadi Bishnupur district ki mafam singda Manipur Police, Central Armed Police Force, Assam Rifles amadi Army sing yauna sanction kiba punba thibu humba gi thabakta fagalak pangam kibane hairi ngasi nungthil Manipur Police headquarter da pangthok kiba pawgi mifam amada Manipur Police ke IGP John 2 gi sub thabak su puriba ke kabib nahai kibada fagalak liba nongmai makhal tarahumdoi gi nongmai masing Marfu ki taruk yauri masig loinana nongmai gi magazine ni fumathoi wireless handset taruk loinana nongmai maru chamapan ga humbutra mari fagat ki hari IGP ke kabib na makhata na pawmi singda hai ki bada fagalak laba nongmai makhal sing adudi AK series ki manga insas rifle ahum SLR tara taruk 303 rifle manga pistol tara mapan carbine ani rifle ani ngakpi gani rifle mapan SBBL bore action 2 JBPC ama DBBL ama ball action nongmai taruk 2-inch mortar ama yauri haiki masigi mathakta grenade mapan 7.62 ge nongmai maru chamnga ga kuntaruk 5.56 ke nongmai maru chani kuntaruk 303 ge maru chamaga marfudara 9mm ge maru taret 0.32 mm ge maru mari HE mortar shell ge maru tar point taruk tube launching ani amadi IED mari su yawi haiki Totally, these recovered arms, weapons are 86 in number. Along with this, there are 974 numbers of different types of grenades, ammunitions, explosives, mortar shells were also recovered. These continued intelligence-led operations represent a major accomplishment for the Manipur police and security forces in their continued mission to restore peace, uphold public order and safeguard the lives and property of citizens. The Manipur police reaffirms its commitment to fostering a peaceful and secure Manipur. The public is urged to cooperate with the police and security forces and to promptly report any suspicious activity or information related to illegal arms to nearest police station or the central control room. Lamdamasida Indian Lanmi Singh Thong amadi afaspa gi marumda chatarak liba miot minai kaya du gi mayukta kumjal sing mari gi July 15 da
Kanglagi nokchup hojangda ima tarani thoina malemda leiriba mipum kuding makna khangna hanaba changkiba ihau adubu ningsing laduna chahi kuding pangthuktuna lakba anti-repression de ge thoram ngasi chu palace compound leiba lamyan masanglen da pangthukre Thormaduda social activist RK Ranendrajit anti-repression day 2025 observation committee ge chairperson Khangembam Anandi amadi United Committee Manipur UCM gi president YK Direna maru eba mithunglen sing oibagaloinana Thormaduda UPF Manipur gi advisor Leishangbam Jadumani na resource person oina sarugaki Hariba Thormaduda Manipur da leiriba CSO sing Mahirui Luf amadi Maira Paibi Lup na chingba kaya ge luchingba luchingbi singna saruk yakibada natana tongan ba mafum dege lakba mioi kaya na su saruk yaraduna afasba gi marumda chathargliba miot minei singa sigi mayukta sanction kiba ihewadu saruk yakibi ima mapanda achamba lengan fi tamkibaga loinana laikidrabi ima ahumgi mafum da su hay laikatuna ikai kumda butki Thormadugu mari lenana anti-repression day 2025 observation committee ge chairperson Khangemam Anandi na phongdo kibada afasba gi marumda India Lanmi Singna Micham Kaya Bohat Pa Amadi Farab Matungda Masa Fangana Mangan Kibayang Nupi Webigi Ijat Mangan Lava Hatok Pivana Chingba Togok Sing Asida Chahi Kaya Chupna Aki Bagi Masak Amo Henduna Lakivani Hariba India Lanmi Singna Chathar Kiba Thong Sing Adugi Mayukta Lamdamasigi Nupi Ubi Kaya Tauna Lena Lanting Naduna Lakivani Loina Hausikshu Afaspa Yang State Asigi Piba Masida Lamdamasigi Nupi Singna Tauna Lena Tengnaba Madi Mayuk Nabagi Tangai for the Valley Hainasu Magna Makataki. Infal Turel Matak Sava Hormlaga, Machi Langdana Ladiba, Belly Breeze, Atuba Matam de Loishindragadi, Miam Goiba, Achoba Iho Langnaba, Sam Sava Lori Hari. Hariba Belly Breeze Asi, Mayang Infal Assembly Constituency, Bangul Lokok Amadi, Wavagai Constituency, Haibong Makong Kul Anis Tamnaba, Infal Turel Matak Sava Hormlaga, Machi Langdana Ladiba, Belly Breeze Asi, Loishindana Laira Kivani. Hariba Tong Asi, Atuba Matam de Loishindragadi, Miam Goiba, Achoba Iho Langnaba, Sam Sava Lori Haina, Joint Youth Development Committee Mayang Infal Maiti Pangal gi President Sesam Achobana Section Watham Lakli Iramasiga Mari Lenana Bangun Youth Development Association Laukot Youth Development Committee amade Joint Youth Development Committee na sinduna ngasi pangtokpa pawmisinga unaba amada achobana makhatara duna thong asi Manipur State Rural Road Development Agency PMGSY scheme gi makhata lupa crore ahum khairom changna sabani thong asi contractor singna thong asi gi makong ani hairam laba matung thong sabagi yot sing puraklaga thanamle yot sing asi su marakta kolhing kaba kaya amasu yauri adu hariba yot sing adu ngasi phawba Pankhatabagi Matakta, Thong Sabagi, Makhataba, Atai Tabak Pumba, Lepki Badagi, Chahi Asigi Angan Basarukta, Bangun Youth Development Association, Laukok Youth Development Committee, Amadi, Joint Youth Development Committee, Department Asigi, Official Amadi Tikadar Yauraga Famina Bata, Chahi Asigi Metagi, Manung Thong Asi, Loiragani Haina Yanaki, Madugi Matungina, Thong Makongda, Leva Kara, Hiram Laga, Thong Sabagi, Tabak Pumba, Lepkivani. Asuguma Pibam Asidagi, Mahaki Maikadagi, Department da, Tabak Lep Asigi Matanga, RTA Tabasu, Pakum Piraktre, Asumna Thong Lushindana, Thong Lushinda Basina Maram Weraga, Maike Asungi Miam, Tengarib Awa Kayase, Loop Ahum Masina, Maike. Loop ahum asigi Maike dagisu Manipurgi Governor da Wakat Lagani, Luinana, Tabak Asi Shua Tubada, Loidragadi, Loop ahum na Miam Galuinana, Kan Bakongjang, Kayamasu, Sangshilaganaki. Manipurgi Huzik, Governor da Masigi Aiba Sema Pirani, Aduga, Mahariba, Sugumba, Huigi, Miamgi, Hag Lutna, Huigi, Pongna, Sakul Tauriba. Adu Miamgi Kano Lutauriba, Sugumba Tikada Sigza, Masumba Tikada Singsi Matakta, Exal Loning Edamok, the Melinava, authorities in the Wakat Lagani, Amadisi, Taragani, Moy Matakta, Case the Oragani, Sini, Quenasi, Mediagi Mount Tamjanisa, Hariba, Sidam among the Uriba, Singasu, Yang Biro, Mediagi Sinaus, Viramani, Hariba, Yosingasu, Shekel, Kano, Yan Mentate, Aduna, Atuba Matanda, Hariba Pose, Melinava Dipamena, Atuma Tamda, Hariba Posigi, Hugi. Clear vision, many among the Natagana, Miam among the Pibi Gadavani, Adu Sigi Matang, the Governor, see Raga Pishalagani, Aduga, Hariba Tigada, Sugumba, Matong Huktaba, Miamgi Hag, Pong the Ponga Sakuntoba,
public property bu masagi property ni khan bangam daba miyam gi seba to bu saba sugum ba thikadar sing sigi mathak ta su mai le na department miyang changbiu akhoi gi site gi su moi gi mathak ta akhoi mai le na ba sing da case to ragani sine na thabjering si mi deba lamdam masigi tongan tongan ba mafum sing da hangliba relief camp sing da lanjoinarak padage changna phom logdon leiba internally displaced person haibadi IDP sing asigi tongan ba portal ama semdaba ngarang imphal gi ras baman da phom kiba review mi phom amada puthok tuna khana kre ngarang governor Ajay Kumar Balana mi phom apu oiduna IDP sing asigi matang da pangthok kiba review meeting aduna hairiba IDP sing asigi management gi matang da su khana ki hariba portal asida IDP sing gi data sing khomjin duna thamba makoi da pibe aba mateng kari karam pibe aba amadi kari kari fangan kiba laikhrabage amadi laingang na lakolakli scheme kaya si matau karamna fangan gadaga haibagi matang da hariba portal asida hakwat kadabane hari Manipur ki Chief Secretary Home ki Commissioner Imphal West ki Deputy Commissioner amadi ate atopa makok tongbo official kaya na saruk yakiba review meeting aduda hojik laingak asina IDP sing asigi lakolakliba thabak thorom sing shu khanaki state asida income jalising ni kulum doigi mi ahum dagi hauduna tholakliba mehap mi punjawba irang asina lajena dun leiriba sing masa masa gi mayumda hanjin hanabagi matang da su khanaki panbayabadi manipurda mi ahum dagi tholakliba irang asida mi lising humpu hena lajena dun tongan tongan ba relief camp sing da laingak nam tam kharagi oina sana matam kharagi oina saba leinaba yum amadi khangna chanaba sing gi yumda changge phom logdun leiraklibani Haukiba pung kunmari asigi manungda security force na chatakiba thibu humagi thabak amada tongan tongan ba mafam singdagi lona tingkraba lalolup kharagi mioi taru fagat pangamkre Imphal West ki city police ki manungda lairiba kasturi thong mana ki thangal bazar da dukan famli singdagi sankhai thungkai tawuda chenaba KCP miyam gi fingang lan mi gi mioi ani fagat ki fagalaba misak adudi moirang them Gandhi Singh leifam awang sengmai bazar amadi mutum anan maite leifam awang posangam kulen posangam khoirudagini amoromda miyamdagi senkhai amadi lalhoba yawnaba mi pushinmagi thabakta chenaba RPF PLA gi mioi amasu nongpok sengmai police ki leirongthel pitradagi fagat pangamkri faraba dudi koijam samananda maite LS Naubi LS samkhoiba leifam yaripok malom thongmaya dagini KCP apunbagi mioi amasu Vishnupur district ke Kumbi Setupur maye lekai da leiba masagi yumdage security force na fagat pangamki fagalaba mioi adudi thoksom ibungo sing LS Langakpa LS Sanjoy kawi hari mahak ase hana pripak pro da yawram badage police na faraba matungda amuk hana KCP apunba hairiba lalolu asida yawbane hari nakalamurom da security force na tha asigi tarani toida KYKL gi mioi ani amasu masa masagi mayumdagi fagat pangam grahari makoi sing adudi Kumbi ME lekai dage moirang tiam Suresh Singh LS Ango amadi ithai kunau dage Soram Kamesor Singh ni makoi ani si lalholup asida kusu kulai sing thindok thijin tawbuda chenaba misakna hari security force na ngarang sing mai chunga makha amadi Manipur college lambida chalawok sing check tawbuda mioi ama nongmai ge konana fagat pangam kre fagalaba mioi adudi kaibi kulen makha lekai dege ningthaujam herojet LS nanau maitei kawi mangonagi 7.65 mm gi pistol ama maru hum amaga Kangkhong mari panba Grand I-20 car amaga fangda hari nakalamadana tha sigi ahumda kuzu kulai kamarum fagat kibaga mari leinana ngarang Vishnupur district ke nawda khong makha lekai da leiba KS Ratan Chingkoba mioi amasu masagi mayumdagi fagat pangam krahiri Manipur police na makha ta na chathar kiba drive amada ngarang niyom kaina haibadi gari ge chesang shudaba helmet uptaba gari amata tongdana Karimata tongdana gari thoramba gari thawbagi niyom kaina thawbana chingba mioi sing fagatuna puna chalan humpunitoi kaklaba matungda fine oina lupa lakh amaga lising kunithoi gi senpham ngarang khongat pangam krahiri masiga loinana chesang shudana gari thoramba mioi 33 fajinduna ngahak thamkibaga loinana gari gi glass singda tinjet film naptuna lakiba gari 18 su segai bagam krahiri PR lengak laina chanung gilongmi singda kuki singna nongmai kapsilakpabu kandem tawi haina anoba St Milon Manipur haina mingtonba lub amana thadrok cherol amana phungdor lim luba sigi General Secretary NJ mamitai na kuyek piduna thadrok cherol awsina makha taraduna Governor Ajay Kumar Balagi PR lengak
ꯐꯥꯒꯤ ꯇꯥꯔꯦ ꯍꯥꯏꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯈꯪꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯜꯂꯨ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯤꯠ ꯀꯨꯃꯥꯔ ꯕꯂꯥꯅ ꯂꯨꯆꯤꯡꯕ PR ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯜꯂꯒꯅꯤ ꯂꯥꯟꯖꯦꯟꯅꯔꯛꯄ IDP ꯈꯨꯟꯖꯥꯁꯤꯡ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯌꯨꯝꯗ ꯂꯩꯍꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯁꯣꯛꯍꯟꯕ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯂꯩꯇꯥꯟꯄꯣꯛꯄꯤ ꯐꯨꯕꯂꯥ ꯑꯃꯗꯤ ꯕꯣꯔꯥꯌꯥꯡꯕꯤꯅꯆꯤꯡꯕ ꯈꯨꯜꯁꯤꯡꯗ ꯑꯄꯟꯕ ꯄꯤꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯒꯣꯜꯃꯥꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯥꯅꯨꯡꯒꯤ ꯃꯃꯥꯡ ꯂꯧꯕꯨꯛ ꯄꯔꯦꯡꯗ ꯉꯔꯥꯡ ꯑꯃꯨꯛ ꯍꯟꯅ ꯑꯌꯨꯛꯀꯤ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯕꯨ ꯑꯅꯧꯕ ꯁꯦꯟꯃꯤꯠꯂꯣꯟ ꯃꯅꯤꯄꯨꯔꯅ ꯌꯥꯝꯅ ꯍꯛꯁꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯅꯨꯃꯤꯠꯄꯥꯟ ꯇꯥꯡꯗꯅꯕ ꯍꯣꯠꯅꯖꯔꯤꯕ ꯆꯝꯖꯔꯕ ꯂꯧꯃꯤꯁꯤꯡꯕꯨ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯍꯟꯗꯨꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯁꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯌꯦꯠꯄ ꯄꯤꯔꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯜꯂꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯁꯤ ꯐꯥꯒꯤ ꯇꯥꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯂꯕ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯟꯈꯤꯕꯅ ꯐꯔꯒꯅꯤ ꯍꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯅ ꯎꯁꯤꯟꯅꯗꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯇꯥꯟꯊꯣꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯕꯤꯔꯣ ꯍꯥꯏꯔꯛꯂꯤ Nongada relief camp da leiriba Gwaltabi khulgi khunjasing awatpa Gwaltabi khungi khunjasing awatpa lamlai kendrugi MLA case ibom chana yengchinduna lakpani kanagumba social worker amatana mateng panglakpa leiti haina Gwaltabi village development committee gi secretary Chiro Mangolzauna Paumising da phongdokre Nongada relief camp da Paumising unaba amuda Mangolzauna makha takibida Gomjalising kulumdoigi mi ahumdagi kuki singna mitei da landarakpadage thokliba lana sigi manung channa mi mapanda kuki singna Gwaltabi khun mai thaki mai thaba numit adumaktada MLA na police amadi security force tage hana laktuna ngakna bohonaki kuki singna mai thakraba matungda su MLA na sinduna Nongada da leiba CAC complex ningthina semgalaga relief camp moina lehelakpani relief camp asida leiriba Kunjasing awaba lehendana bakumna yengchinduna lakibani kem asida lanai lup kayana mating piraba natana kanagumba social worker amatana laklaga mating panglaba leite kanagumba social worker ni haiba kharana Gwaltabi Kunjasing idama MLA na karisu tawidre haina phongdorliba wafum yumfam yaudaba wafum ni haina su mahna makha tarakli Matam sangna sembidana leiraklaba hairok patrui litan wangmudagi ingang lok taba lambi asi chahi asi February thada koila thaduna sema loishin kraba matung lambi asi quality control tawdana sembiramana miyamda khudung chadaba kya mayoknare maram asina club amdi mera paibe singna lambi asida ngasidagi makal khudungmak ke heavy vehicle sing chatpada athingba thamkre nongju thagi matam asida lambi asida heavy vehicle sing maru oina haibra gari sing asina turialdagi nungchak kotlaga purakpana maram oiraga lambi asi kaiduna hena soksilakle lambi asida chathok chasin tawriba lawmi sing amati litan wangma amadi ingang lok ki miyamna kudung chadaba kaya mayoknare kudung chadaba kaya asina maram oiraga ngasidagi youth development club hairo litan wangma amadi ingang lok nungpok ningthau panthoibi youth club amadi mera paibi singap punna khanaraba matungda litan wangmadagi ingang lok taba lambi asida makal kudingmak ke heavy vehicle sing chatpada athingba thamle hairi athingba asigi mayokta lakpa kudingmak masa masana daita pujogadabni amadi lambi asibu mari leinaba authority singna sumiyang changbiduna semjin binabasu club amadi mera paibi singna phungdorli RIMS Imphal ki Plastic Surgery Department na Restore Life After Burn haiba hiramda World Plastic Surgery Day gi thorom ngasi RIMS ki General OPD complex da pangthokre thoromaduda RIMS ki Director Professor G Chunil Kumar Sharma RIMS ki Medical Superintendent Professor N Sanjip Singh Sija Hospital ki Chairman ka Managing Director Dr. Kundong Bampali namadi Rotary Club Imphal ki President Dr. Thingujam Jigelna maru oiba mithungnen singona sarugaki thromadugo mari leinana Professor G Chunil Kumar Sharma na phongdokibada plastic surgery haibasi aesthetic ki danatana masi reconstruction restoration amadi rehabilitation ni trauma causing yauna burn injuries sing amasung congenital
deformity singbo reconstruct tawda ngamalibani rims ta kathoklaba plastic surgery department asi super specialty subject am oina su leiba se ekhogi yamna chautok sena oiribani tharonggi saruga moina post burn deformities leiriba patient singda assistive etching rotary club of Impal na support tawduna yanthokki makadana su tharonggi manung channa plastic surgery na mapung phana fan bangaman khraba patient singbusu Taram Oki, Manipur gi sakna river plastic surgeon singna hiram masida makoina miyang wi damok te kathorok liba thabuk torum sibo Professor G Sunil Kumar Sharamna ikai kumna bagaloina thagat pa phungdorli Malamsin batungna pangthok na riba World Youth School Day gi thorom ngasi Channel District ki liwa changning da leiba St Paul's Higher Secondary School gi school asigi oza sing forest staff sing amadi mahiru Punna lising mo chanirom na saruk yaduna pangthokre Dr. N Munal Maitei DFO Chandel na athoiba mithunglen amadi school asigi principal Father Benjamin na preside tawna pangthokiba ngasigi thoram aduda chahi asigi thamliba team youth empowerment through AI and digital skills matangda kupna khanakibaga loinana mahiru sing amadi naha singna aikhoigi akoibugi saktam kanbada AI artificial intelligence amadi skill na lawudaba thogdang matangda khanaki Nasiki Thoromaduda, Dr. N. Munal Maite, DFO Chanjelna, Haikibada, Sangsara Sida Amatangai, Malim Pitribina, Equimio Bayamna, Jiva Singbu, Hingalibani, Adubo Hingaliba, Hangliba Wahang Amakakti, Equimio Ibana, Mahusha Lairemiga, Kayam Nushinana, Hingmini Havasini, Masiki Paukumdi, Nasiki Mahiru Sing Amadi, Naharo Singna, Pivatabani, Maramasina, Artificial Intelligence Amadi, School Sing Shizina Duna, Akoibugi Saktam Amadi, Samas Asibo, Kanminazi, Dr. N. Munal Maiti, DFO Chandel na miyamda appeal tarokli. Masagi imung manung na fawba inthok piraklaba kana laijadraba ahal singi changjafam ama oiriba Langol Ningthoi Manakta Hangduna Ladiba, Body Donor Home Haina Mingthonba, Oles Home da JCI Imphal Iconic Highway Loop Amagi Mihut Kangbu Singna, Chatuna, Wheelchair Ani Amadi, Chana Taknaba Polam Sing Kusina Creme. JCI Imphal Iconic ki President Deepika Jaina Fongdo Kibada, Ahaloiraba, Kanala Jidraba Singidamakta Kalaga, Makoina Teneriba Wava Singa Sikaradang Oirabasu, Kokan Mangamnabagi Pandamda, Nasi JCI Imphal Iconic na Angamating Pangjavani, Loina Matung Dasu, Konaya Sida Wana Tarabasingi Mating Pankigin Haibagi Tazabatamki. Assam ki tongan ba mafum anidagi chawrakna lupa kro tara mangarong mamal oigidaba mayai kaba drugsing Assam police na fagat pangamkre drugsing adu purambani haiba miyoi anisu fagat pangamkre masagi chahi kun mangarom surabi manipurdagi lakpi nupi ama Assam ki Moregaon district ki Jagirot railway station digi police na fagat ki nupi adu ngarang ayu angan bada manipurdagi basta Jagirota Tunglakibani Amasung railway station ge akoibada koichet chatlaga leibadagi police na chingnaduna check tawbada drugsing adu fagat pangam kibani nupi adu dagi lupa crore mangarom ge mamal oigedaba heroin gram chamaga mari dasming manga tongan ba sapon kit mapan da haplaga maki masada napsilaga puramani hairi nakal morom da Myanmar dagi Manipur fauraga Assam da purakiba lupa crore tararom ge mamal oigedaba Yawa tablet lising yang kai Assam police na fara hari drugsing adu puramba asiki babu ko miyoi amasu fagat mangam krem Assam police na chathawe anti-narcotic operation amada Assam gi khathangba Salmara Mankachar district gi hariba Yawa tablet sing adu fagat mangam kibani drugsing adu Guwahati gi interstate bus terminus tagi Mankachar tamna lakpa night super bus amada check tawbada Purambadagi fagat pangam kibani Yawa tablet du putok pochin tawgi pau phongmada Assam gi Sonapurda Naka check posting hangdoktuna check tawgi thabak chathakibani fagalaba drugsing adugi khongul libagi matangda thijinbada madu Manipurdagi Guwahati faurga purakmani loinana fagalaba miwe adu ISBT da kusinarakibani hariba drugsing asi Meghalaya gi saruk am oiriba Mankacharda puraba matung Bangladesh tamna pukhigadamni hairi hiramasigi matangda Assam police na case amasu lakhotkre Sundrangi Kongsetta India gi oina anauba puwari masiamna nabagi sundrangda lairuraba matung India gi astronaut Suvanshu Shukla ngasi malem gi leimaida thunglarkre
Numit 19 chupna Sundrangi Kongchata Tonga Tonba Lebak Sindagi Mahaki Mapang Singalina International Space Center Dagi Tolak Lava Matung Nasinung Til Malem Gilaymaida Tarakivani Axiom 4 Hainaming Chonba Mission Asida Subansu Suklar Galoinana Mission Asigi Commander Fegi Wichan Polandagi Slavos Usnaski Wisniewski Amadi Hungary ki Tibor Kapuna Sarukari Mission Asida Yauriba crew member Kuding Magna Space X Dragon spacecraft Cresta Tongri Mangoyana Makoi Mashal Singna Matoina Konaduna Harautiamba Fonduk Naki Rang Makoi spacecraft Adu India gi Pungpam da Nutil Pung Mariga Minute Nifum Ngada International Space Station Digi Hadorakibani India gi Pungpam da Nasinutil Pung Ahunga Minute Amachat Pamatamda California gi San Diego da Tungakibani. It has been an incredible journey. I did not imagine all this when I started on Falcon 9 on 25th. And I think it has been made amazing or incredible because of the people who are involved. The team that is standing behind me, you guys have made it really special for us being here on the station. And it was an incredible joy to be here and working alongside with a bunch of professionals like you. Over the past 2.5 weeks or so, we have done a lot of science on the station. We have done outreach activities and also looked back at the Earth. Whatever time we found, we were always looking out the window. And it almost seems magical to me. And I would like to take this opportunity to thank my country and all their citizens for supporting this mission and me with all their hearts. And I would like to thank ISRO for making this happen, all the colleagues at ISRO who have worked tirelessly in developing all the protocols, the science and the outreach activities, the researchers back in India, the students who developed the outreach items that I carried. I would also like to thank NASA and its international partners, Axiom Space, SpaceX, for ensuring that we were trained adequately well and providing all the support round the clock and all the people who were sitting on ground supporting this mission, making it extremely successful. Ukraine da leba asigi hojik economy minister gi thau puribi Yulia Srivendenko Ukraine ga no prime minister oina haplagani haina leba asigi president Volodymyr Zelensky na lauthokre karigumba Yulia Srivendenko na anova prime minister orak patarabudi mahangna ingumjal singani kundagi prime minister oiduna lakliba Denis Semehel gi mahut silagani karang president Zelensky na lauthoki bo pom umuda Denis Semehel bu lebak asigi anova defense minister oina haplagani haiki kariguma Denis Semehel na defense minister oiba tarabudi haji defense minister oina thabuk puriba Rustam Umerov ki mahut singadawribani Rustam Umerov puna Washington da Ukraine ge ambassador oina thanaba khanari haina Zelensky na makhataki Колосальний досвід Дениса Шмигаля точно буде корисним на позиції міністра оборони України. Саме у цій сфері зараз максимум ресурсів країни, максимум завдань і дуже багато відповідальності. Розраховую на достатню підтримку народними депутатами нової конфігурації уряду України. Howzik sanamgi paamu phamgini Chinese Taipei da tha asigi tang 12 dagi howduna chatharakliba Taipei Judo Cadet Championship 2025 asida judo masana de India gi mahut sinduna Manipur gi coach Surjit Maitei na luchingduna Manipur gi sanroi nupi macha ani Koyan Chem Monica amadi Bipilia Yumnam Hariba Sanroi asina silver fangduna India gi ahanba medal tele account hangdok pangomkre Manipur gi saruk yariba Sanroi anima medal fanglakpada Manipur gi Sanroi singamadi coachawna luchingba kayana thagat pafungdok naragli District Kang Association Jirbamna Sinduna Divong Kunogi Community Hall ki Kangsangda Kangkutara Tarukna Staruk Yaduna Sanariba Ahanba Mixed District Kang Tournament 2025 Nasi Sanaki Baroiba Preliminary League Round Mesta SAYCB na Saul Sibo Panjal Tarahom Tareta Maitiba Pikre Nasigi Mesa si ke Manglem Singh Amadi
Ice Naupi Shakshingna referee amde score oiki hayenga hanba pre-quarter final round match ta nungkil pungama tabo tam Yawol Ega Ichwal Club Ega sanaragani ngasigi match ta Yawol Sina tos ngamduna kangka pa hoki aduga SAYCB na maike khanduna kang sana ma hoki kangkhut anima kang fajana sanaki ahanba hap mawangda SAYCB na Yawol Sibo panjol taruk ohumda mangjol thadun chatki ani subha matungda kangkhut animakna kang Kana kapna ki adubo apiba matamda SAYCB na Yawol Sibo panjal tarahomdoi tareta maithiba pirangkhibani hauzik ngasi nongmi oiba inga sagi paw mu phambigani ICAR Lampepal Agro Meteorological Field Unit Ampudagi Pirakpa Ingasagi report amungi matungina ngasi Manipurda khwaidagi sabi chang asi Celsius degree kuntramatoi dasmik taruk oiki khwaidagi ingbagi changna Celsius degree kunithoi oiki nukseti yawba ising manilgi changna ayukta chada marfudara taret amadi nungthildena chada yankai mapan oiki ngasi chukhiba nungjugi changna millimeter tarukni hauzik aroibda maroiba pawmuhna miyamna thamjari Tampaki District Marida ngasi ayu anganbada security forcing na chathakiba tibomba thabak amada masing yamlaba khuzukulai kaya yauna nongmai maru bomb sing amadi pokhai bia machak matum kaya marum fagat pangamkhre Ingkum jali singani mari ge July 15 da Kangla ge nongchup pozangda ima 12 na afaspa ge miot minei ge mayukta sanction kiba fi thongdaba khongjang adu muning duna chahi kuding gi pangthok tuna lakpa anti-repression de ge thorom pangthokre Mayang Imphal amadi Wabai Assembly Constituency ka fauna gadaba haibong makong kul ani samnaba Imphal Turel mathakta saba horumlaba Valley Bridge asi loishendaba tarabadi miyamna khongjang changchilagan hairikli Tongan ba mafam singda hangliba relief camp singda laidiba IDP sing asi ke tongan ba portal ama semnanaba ngarang Imphal gi Rasbaman da form ki review mifam amuda puthoktu na kanakre Amadi Exam 4 ge Sundrang ge khongchat yauruba India ge astronaut Subanshu Sukla amadi ma ki khongloi sing ngasi malem gi leimai de thungrakre ngasi go ne ISCOM media news na pijo Paulo Shinjare meng tabiru sungbai tomtingan mana mungana kurumjare